Yeah, yeah, yeah. ꯁꯥꯔꯒ ꯃꯦꯗꯥꯝꯒꯁꯦ ꯃꯆꯥꯁꯨ ꯌꯥꯎꯖꯗꯦ ꯃꯣꯏ ꯑꯅꯤꯅ ꯃꯆꯥ ꯁꯛ ꯁꯦꯝꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩ ꯇ꯭ꯌꯨꯁꯟꯁꯦ ꯇꯁꯦꯡꯅ ꯌꯥꯎꯗꯕ ꯌꯥꯗꯕꯗꯤ ꯑꯣꯏꯗꯦꯅꯗꯤ ꯈꯟꯖꯩꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇ꯭ꯌꯨꯁꯟꯁꯦ ꯇꯧꯖꯈꯤꯕ ꯃꯔꯝꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯗꯁꯨ ꯁꯦꯂꯦꯕꯁꯁꯦ ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯀꯌꯥ ꯑꯃ ꯂꯣꯏꯅꯖꯔꯀꯥꯟꯗ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯏꯔꯥꯡꯁꯤꯒ ꯑꯗꯨꯝ ꯂꯣꯏꯅꯅ ꯑꯗꯨꯝ ꯃꯗꯨꯒꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯆꯩꯊꯦꯡꯁꯦ ꯑꯗꯨꯝ ꯐꯪꯅ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯗꯩ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯂꯩꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯅ ꯈꯪꯖꯕꯗꯁꯨ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯑꯩꯁꯦ ꯏꯁꯥꯃꯛ ꯇꯝꯖꯔꯛꯏꯅꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕ ꯑꯗꯨꯅ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯔꯛꯄ ꯇꯥꯛꯄꯤꯕꯗꯣ ꯏꯁꯥꯅꯁꯨ ꯈꯔ ꯊꯋꯥꯏ ꯌꯥꯎꯁꯜꯂꯒ ꯍꯣꯠꯅꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯟꯖꯩ ꯑꯩꯁꯦ ꯍꯦꯛ ꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅꯒ ꯇꯥꯔꯛꯄꯁꯦ ꯄꯨꯔꯥ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯃꯛꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯇꯧꯖꯍꯧꯗ꯭ꯔꯒꯁꯨ ꯑꯩꯅ ꯉꯁꯤ ꯂꯧꯎ ꯁꯤꯡꯎꯕ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯈꯔ ꯁꯨꯕ ꯀꯩꯗꯧꯕ ꯇꯧꯔꯒ ꯄꯩꯁꯥ ꯈꯤꯇꯪ ꯊꯣꯛꯆꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤ ꯉꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯏꯪ 2024ꯒꯤ ꯑꯣꯏꯕ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ओवरऑल मनपुर की ओइना अनीसुबा पोजीशन तारखरबी आर्ट्स स्ट्रीम की ओइना अदुगा हेना साउथुचनिगाय ओइबदी सरकार की स्कूल की लक्तगी ओइना अनीसुबा पोजीशन ताबतन नतना गवर्नमेंट स्कूल की सोचोबा माई पोरखरबी कोगी माहिरोय अदु उनजबगी तंजामतन लौजगे माकी ममिंगना सापम लांगलेन चनु अदुगा महाकना तमिबी स्कूलना टीजी हायर सेकेंडरी स्कूल नि दुगा सापम लांगलेन की अपोकपगी मिंगना सापम दोरेंद्रो मैतै अदुगा अपोकपगी मिंगना सापम ओंबी प्रेमा दैमा दुगा महाकना ngasi haidokhiba council na lobo class 12 ki examination sida arts stream gi oina overall manipur gi oina ani suba position tarakhiba sida mahakna phangkhiba ma asi english da 89 aduga mil da 94 geography da 98 sociology da 97 aduga home science da 96 aduga political science da 94 phangduna apunba marks 474 tumiko और से फंगदुना मणिपुर पुंबगी ओना अनि सुबो पोजीशन तारखरबी सेनदनि महाकि लेफमना सपम ममांग लेकाइनि अदुगा अइना हाइजरिबसिदि होइबा अहेनबा इन डिटेल दो कोइ ngasi कोइ उनजरिबा सपम लांगलेन माहिरोसिदि उपमरोंदे कोइ खमिनबगी तंजादो लौमिनसी अहानदा अइना दि चौरक हाइजरे कोइ ngasi अनि सुबो पोजीशन तारखपसिदा जन लांगलेन की थमुइद कै फावगे ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯄꯥꯎꯁꯦ ꯑꯩꯒꯤ ꯁꯣꯁꯤꯌꯣꯂꯣꯖꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯦꯝ ꯁꯣꯃꯣꯂꯥꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯄꯥꯎ ꯄꯤꯕꯤꯔꯛꯄꯅꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝ ꯍꯔꯥꯎꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯊꯥꯖꯗꯕꯁꯨ ꯐꯥꯎꯋꯦ ꯑꯩ 1 to 5ꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯖꯩ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯦꯀꯦꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯩꯅꯗꯤ ꯆꯥꯎꯔꯥꯛꯄ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯪꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯀꯣ ꯑꯗꯨꯒ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯇꯥꯅꯤꯡꯕꯒꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯄꯣꯛ ꯏꯃꯥꯒꯤ ꯃꯤꯡ ꯀꯣ ꯈꯤꯇꯪ ꯃꯔꯤ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯥꯄꯝ ꯂꯥꯡꯂꯦꯜ ꯆꯅꯨ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯥꯄꯝ ꯗꯣꯔꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯁꯥꯄꯝ ꯄ꯭ꯔꯦꯃꯥ ꯂꯩꯃ ꯑꯩ ꯁꯥꯄꯝ ꯈꯣꯡꯖꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯥꯡꯂꯦꯟꯁꯤ ꯉꯁꯤ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯛꯄꯁꯦ ꯁꯤ ꯑꯗꯨꯃꯛꯁꯨ ꯄꯣꯖꯤꯁꯟꯗꯤ ꯁꯣꯏꯗꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯁꯤ ꯇꯥꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ तसेंना ऐसे 1 to 5 फुंदे अदुम एक्सपेक्टेड तौजे अदुबु अइना खंजबदा अदुम तुजे अदुम अइदी अदुम वांगना है ता लांगलेन की सिनाउसे क्यानो आई इचिनाउ मरी मनंदा अइन अहनेबको अदो खा ताबसिंसने करी करी होना बिरिगे क्लास क्या तम्मिगे क्या तम्बियो
ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯁꯤꯅ ꯀ꯭ꯂꯥꯁ 12 ꯇꯝꯖꯔꯤ ꯃꯥ ꯏꯝꯄ꯭ꯔꯤꯟ ꯁꯥꯏꯟꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯏꯄ꯭ꯋꯥꯅꯨꯄꯥꯁꯤꯅ ꯏꯕꯦꯃꯜ ꯕꯤꯁꯥꯜ ꯑꯦꯀꯥꯗꯃꯤ ꯁꯥꯄꯝꯗ ꯀ꯭ꯂꯥꯁ 5 ꯑꯃꯗꯤ ꯅꯁꯔꯤ ꯇꯝꯖꯔꯤ ओके अदो लांगलेन की फाउंडेशन ने होने है तारे को अंगांग उन्हें यदि लाख पे स्कूलिंग से इसी की मतंग कितने थम्बियो ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯑꯩ ꯀ꯭ꯂꯥꯁ KG ꯗꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯏꯕꯦꯃꯜ ꯕꯤꯁꯥꯜ ꯑꯦꯀꯥꯗꯃꯤ ꯁꯥꯄꯝꯗ ꯇꯧꯖꯔꯦ ꯑꯗꯨꯒ 11 12ꯅ TG हायर सेकेंडरी स्कूल तौजरपने क्लास 10 दा रिजन से कमाई तो की के क्लास 10 दा ऐसे 86.83 BC में चचगी दो आर्ट्स सिस्टम से आर्ट्स की स्ट्रीम लो रिसे इमा बाबा ने चूज तो बिब्रा ना इसा ने चूज तो बिब्रा ऐ इसाना चूज तौजर ओके सी करी पांडम दगी हयें करी ओइगे ना खंबीबा करी पांडम दगी आर्ट्स स्ट्रीम लो बिदिनो अना आर्ट्स स्ट्रीम लौजरपासे ऐसे BA सोशियोलॉजी तौगेना सु खंजरी अदुगा ग्रेजुएशन लोरबा मतुंगा MPSC थादुना मणिपुर की सोथरबा काजिन क्रादा ले मफम सिंग असि अइना ngamjaba thakta pukhatuna manaba society ma purapa pamje लांगलेन ना सिबु की चांग योरपसे अनि सु पोजीशन तारपसे मसिदा एम चौबा क्रेडिट अम सोइन देबिरोंग दो मालिको सि सि हाना याम मयाम सु खंगनिंग लेनि हतारे तो साइसि सिगी थाक योरपसिदा क्रेडिट सि कना कना दा पिबिनिंगे अइना सिगी था से उजरपा मतमदा अइना अहानबदा पिजनिंग क्रेडिट से आइगी पुपिरिबा ममा बाबा अनि दा पिजनिंगे अदुगा मथंगदा आइगी नोंगिन इंस्टीट्यूट ऑफ ट्यूटोरियल की फाउंडर सोबिरिबा सार सुरेश अमदी मैडम सुनीता अनिन आइबु अपोको मचाम ने खन्ना होनबिरकदगी सिगी थासे उजबनी अदुगा TG स्कूल की ओजा सिंह अमदी कोचिंग सेंटर सिगी ओजा सिंह अदुगा आइबु मतम पुनमक अइना ट्यूशन चथौ जहिन तब मतमदा थिनतोक थिन तौदुना चारबा मतेंग पांबिरलिबा आई दाबी कासे जो बिजनी अदो कुकी फाउंडेशन दे होना है अंगांग ओरिगे दे होना रेंज से क्या क्या सम चलके ऐसे अंगांग ओइरिंगेदगी दुम रैंक होल्डर अमदी उजरे अदुबु अइना क्लास 8 अदवाइदगी दे ऐसे दुम 1 2 दे दुम लांसे दुबु मैक्सिमम आई 2 दे दुम ताजरे अदो लांगलेन की कोई हैनबो हॉबी है तारे को हॉबी से केनो आइकी हॉबी से गार्डनिंग तोबा अदुगा ड्राइंग या बमजे ड्राइंग पमजे को ड्राइंग जे हाना तुम कंपटीशन में योगिरो को कमाय तोगे आई कंपटीशन मक्ति दुम याउजदे अदुबु दुम अइना तंग संगम मतमददी इसादा ड्राइंग येकनिंगबगी अदुम इसादा हेबी कुमदम लेजै कुकी अनिसु पोजीशन तारकुसे जों साइड हाइड हाइबिग्रे 1 to 5 मनुंग दि तंद्र कनेन थाजब थामेबो अदु नोंगदा पुंग क्या क्या लाइक पारकुगी कनो से लेबिगे ऐसे स्कूल का चपा मतमददी कोचिंग का पाबा मतमदा इसागी ओइना सेल्फ स्टडी तौनाय मतम से यामदि मरा कायना फंगदे अदुबु यामद्रबसु आई नोमगी इसागी सेल्फ स्टडी तौबगी मतमदि अदुम कायथोकजे अदुगा अइना एग्जाम मयाददी स्कूल गुंबा कादा मतमददी यामद्रबदुम 10 hours मुक्ति अदुम पाजरे ख्वाइदगे हैनबो सब्जेक्ट से कै अइना ख्वाइदगे हैनजबा सब्जेक्ट से सोशियोलॉजी अदो कोई क्लास 10 फाउबसे 10 फाउद हैनरको सब्जेक्ट करी होइबिगे सोशल साइंस से तुम हैनजरे हैनरेबको नमन आर्ट्स लोरोगेन लेजबनेबको मयामदा जिक्से गवर्नमेंट स्कूल नक्तगी अनि सुबु पोजीशन तारकपो कासी याम सौथोसिनगाय मने हातारे मयाम हे पाक नमनदे हातारे अदुगा यिंग जबो मतमदा रिजल्ट सिंगसिदा गवर्नमेंट स्कूल दगी रिजल्ट सि पाकने यावबो उदे हातारेको अदु गवर्नमेंट स्कूल सिंगदगी सुमाइना यावबो ngamnadrise si kari dagi ne haina khanbige गवर्नमेंट स्कूल आइगी वाखलददी गवर्नमेंट स्कूल हाबलेते प्राइवेट हाबलेते अदुम आइगी साइ अइना खंगजबदसु गवर्नमेंट स्कूल दा आइजे इसामक तमजरैनी ओजा सिंगसिना अदुके मतिक थवाय यावना होनबीबा अदुना इसाना थवाय यावबा मसु दरकार ओय अदुगा ओजा सिंगना होनबिरकपा ताकपीबा दो इसानासु खरा थवाय यावसलगा होनरगदे दुम माइ पाकनेना खंजे लांगलेन कोई कनोदा मणिपुर की सिचुएशन से तो तोन इशू याम थोइबको साइ मतंग सिदा स्टडी दे कमाय तोबिगे स्टडी से हुजिक थोइबा इरांजिना सु मरम ओइराकांदा अइना क्लास 12 काजरकपा मतमदसु अदुम लाइक पाबा मतमदा खुदोंग चादबजु दुम फंजरे एजुकेशन सिदा अखोइना स्कूल गुंबा काबा मतमदा इरांग थोलकपदगी क्लास गुंबा दुम कैंसिल तौबसु यावे अदुगा लमदम से लेबा छात्र सिंह तोंगान तोंगान बा मफम सिंह इरांग थोबा मफम सिंह लेबिरिबा छात्र सिंह अवाबा क्या मसु मायोनरी स्कूल काबा ngamdabagi चथो चसिन फरक ताबा अमदी युम कइना चिंबा मांग ताबा क्या सिनसु मरम ओइराकांदा अवाबा क्या अमा मायोनाबा छात्र क्या अमसु लेरि हाइजिने अनकी कोई स्टडी की टाइमिंग दा वाइदगी साना नुवाइजगी दबा निमित्से
ꯍꯥꯏꯗꯤ ꯁ꯭ꯇꯗꯤꯗ ꯌꯥꯝ ꯀꯥꯏꯖꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯕ ꯊꯧꯗꯣꯛ ꯂꯩꯈꯤꯒꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯁ꯭ꯇꯗꯤꯗ ꯀꯥꯏꯈꯤꯕ ꯊꯧꯗꯣꯛꯁꯦ ꯏꯔꯥꯡ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯆꯔꯥꯡꯅꯕ ꯐꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯖꯈꯤ ꯑꯗꯨꯒꯨꯝꯕ ꯆꯔꯥꯡꯅꯕ ꯂꯥꯛꯄꯁꯦ ꯂꯥꯡꯂꯦꯟꯅ ꯀꯔꯝꯍꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯆꯔꯥꯡꯅꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯁꯨꯝꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤꯅ ꯑꯗꯨꯝ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯗꯤ ꯍꯣꯏ ꯈꯔꯗꯤ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯑꯗꯨꯝ ꯉꯝꯅꯕꯗꯤ ꯃꯦꯅꯦꯖ ꯇꯧꯔꯒ ꯏꯁꯥ ꯏꯊꯟꯗ ꯂꯥꯏꯔꯤꯛꯁꯤ ꯄꯥꯅꯕꯒꯤ ꯃꯇꯝꯗꯤ ꯇꯣꯉꯥꯟ ꯑꯗꯨꯝ ꯈꯥꯏꯗꯣꯛꯆꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯦꯛꯖꯥꯝ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯄꯥꯕ ꯂꯥꯏꯔꯤꯛꯇꯨꯒ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯒ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯟꯕꯤꯒꯦꯕ ꯑꯦꯛꯖꯥꯝ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯚꯤ ꯁ꯭ꯇꯗꯤꯁꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯥꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯔꯦꯁꯁꯨ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯔꯦꯁꯀꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯈꯥꯏꯗꯣꯛꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯑꯦ ꯅꯥꯒꯥꯂꯦꯟ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗ ꯈꯤꯇꯪ ꯄꯨꯟꯁꯤꯟꯖꯔꯀꯥꯟꯗ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯗꯨꯒ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯗꯨꯛ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯗꯤ ꯇꯧꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯃꯄꯨꯡ ꯐꯥꯗꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕ ꯂꯩꯌꯦꯕꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯒꯦꯕ ꯍꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯀꯥꯏꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯏꯁꯥꯗ ꯆꯔꯥꯡꯅꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛꯀꯤ ꯁꯥꯇ꯭ꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯥꯡ ナꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯐꯤꯕꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯋꯥꯕꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯩ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯌꯥ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅꯗꯤ ꯈꯟꯖꯔꯤ ꯃꯌꯥꯝꯁꯤꯅ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤꯅ ꯂꯣꯏ ꯆꯠꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤ ꯍꯦꯛ ꯃꯤꯔꯥꯏꯕꯒꯤ ꯀꯩꯅꯣꯝ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯒꯤ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗꯒ ꯇꯥꯔꯛꯇꯅ ꯌꯥꯝ ꯆꯥꯎꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯍꯥꯏꯗꯤ ꯐꯖꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯨ ꯐꯖꯅ ꯑꯗꯨꯃꯛ ꯆꯂꯥꯏꯔꯤ ꯐꯖꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯎꯠꯊꯣꯛꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯈꯦꯠꯅꯕꯁꯤ ꯀꯔꯤ ꯂꯩꯌꯦꯅ ꯈꯟꯕꯤꯒꯦꯕ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯦꯠꯅꯕ ꯂꯩꯖꯗꯦ ꯇꯤꯖꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯔꯒ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯡꯂꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯤꯒꯤ ꯃꯑꯣꯡꯗ ꯄꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯍꯦꯟꯕ ꯁꯤꯃꯗꯤ ꯇꯧꯔꯒꯦꯅ ꯏꯁꯥꯅ ꯋꯥꯈꯜ ꯄꯨꯊꯣꯛꯆꯔꯛꯄꯒꯤ ꯃꯇꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯥꯛꯈꯤꯒꯦꯕ ꯍꯣꯏ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯕꯥꯏ ꯍꯥꯔꯠꯁꯦ ꯑꯗꯨꯝ ꯈꯔ ꯇꯧꯖꯔꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯍꯦꯛ ꯀꯥꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯏꯁꯥꯒꯤ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯗꯨꯝ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯥꯡꯂꯦꯟ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯪꯖꯔꯔꯣꯏ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗꯅ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗꯒ ꯂꯥꯛꯑꯦꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯁꯦ ꯑꯗꯨꯗ ꯏꯁꯥꯗ ꯐꯥꯎꯈꯤꯕ ꯐꯤꯂꯤꯡꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯁꯦ ꯍꯦꯛ ꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯊꯥꯖꯕ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅꯒ ꯇꯥꯔꯛꯄꯁꯦ ꯄꯨꯔꯥ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯗꯤ ꯀꯥꯏꯗ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯔꯤꯒꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ ꯏꯟꯈꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯁꯔꯀꯥꯔ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯚꯔꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯕꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯒꯦ ꯑꯩꯅ ꯁꯦꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯖꯨꯅꯤꯌꯔꯁꯤꯡꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯟ ꯀꯌꯥꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯅꯤꯡꯕ ꯂꯥꯏꯟꯁꯤꯡꯗ ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯔꯒ ꯆꯠꯄꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯣꯀꯁ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯕꯤꯗ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯃ ꯑꯣꯏꯃꯤꯟꯅꯁꯤ ꯁꯣꯁꯥꯏꯇꯤꯁꯦ ꯆꯥꯎꯈꯠꯄ ꯄꯨꯔꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯡꯂꯦꯟ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯁ꯭ꯇꯗꯤ ꯑꯃꯗꯤ ꯏꯁꯥꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯔꯤꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯂꯥꯛꯄꯁꯤꯗ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ
ꯃꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯨꯌꯦꯜꯞꯀꯤ ꯑꯦꯛꯖꯥꯝꯗꯒ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯊꯃꯣꯏꯁꯤꯗ ꯉꯁꯥꯏꯒꯤ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ ꯑꯗꯨꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯑꯗꯨꯝ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯆꯔꯥꯡꯅꯕꯁꯨ ꯑꯃꯨꯛ ꯐꯥꯎꯏ ꯃꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ ꯍꯥꯏꯖ ꯇꯥꯔꯦ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯄꯗ ꯁꯤꯕꯨꯛ ꯊꯥꯛꯇ ꯂꯧꯕꯤꯔꯛꯄ ꯊꯧꯗꯥꯡꯁꯤꯡꯗꯣ ꯈꯤꯇꯪ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯌꯨꯅꯦ ꯃꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯍꯥꯟꯕ ꯄꯣꯛꯄ ꯏꯆꯥꯅꯨꯄꯤꯅꯤ ꯑꯗꯣ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯖꯔꯛꯄꯁꯦ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃ ꯀꯧꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯦ ꯆꯠꯄ ꯇꯝꯕꯤꯌꯦꯕ ꯑꯦ ꯕꯤ ꯁꯤꯒꯨꯝꯕ 1 2 3ꯒꯨꯝꯕ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯍꯥꯟꯅ ꯃꯇꯝ ꯈꯔ ꯊꯥ 3 4 5 6ꯁꯦ ꯃꯥꯁꯦ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯕ ꯍꯧꯖꯔꯛꯄꯅꯤ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯑꯩꯅ ꯁꯦꯝꯅꯤꯡꯕꯒꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇꯪ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕꯗ ꯈꯤꯇꯪ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯅꯅꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯑꯉꯝꯕ ꯆꯥꯡꯗ ꯑꯩꯃꯛꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯇꯧꯖꯍꯧꯗ꯭ꯔꯒꯁꯨ ꯑꯩꯅ ꯉꯁꯤ ꯂꯧꯎ ꯁꯤꯡꯎꯕ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯈꯔ ꯁꯨꯕ ꯀꯩꯗꯧꯕ ꯇꯧꯔꯒ ꯄꯩꯁꯥ ꯈꯤꯇꯪ ꯊꯣꯛꯆꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯍꯟꯊꯅꯗꯤ ꯂꯥꯛꯈꯤꯗꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯔꯦꯡ 1 2 3 ꯁ꯭ꯋꯥꯏ ꯃꯔꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯊꯪ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁ 7 8 ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤꯗꯤ 1 2 ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯆꯠꯄꯁꯤꯅ ꯃꯦꯇ꯭ꯔꯤꯛꯇꯕꯨꯗꯤ ꯉꯁꯥꯏꯒꯤ ꯄꯣꯖꯤꯁꯟꯗꯤ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯏ ꯃꯥꯔꯛꯇꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯣꯞꯅ ꯐꯪꯗꯦ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦꯅ ꯑꯩ ꯂꯧꯖꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ TGꯗ ꯆꯪꯉꯛꯈꯤꯕꯅꯤ TGꯗ ꯆꯪꯉꯛꯄꯗꯁꯨ ꯂꯥꯏꯕꯛ ꯐꯒꯨꯝꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯁꯦ ꯐ꯭ꯔꯤ ꯁꯤꯞꯇ ꯐꯪꯕꯅꯤ ꯃꯥꯒꯤ ꯃꯥꯔꯛꯇꯨ ꯌꯦꯡꯉꯒ ꯐ꯭ꯔꯤ ꯁꯤꯞꯅꯤ ꯑꯦꯗꯃꯤꯁꯟꯒꯤꯗꯃꯛꯇ ꯄꯩꯁꯥ ꯑꯃ ꯇꯤꯡꯍꯧꯗꯦ ꯑꯗꯒꯤ 11ꯗꯨꯁꯨ ꯃꯥꯅ TGꯒꯤ ꯑꯣꯏꯅ ꯃꯥꯅ ꯇꯣꯄꯔ ꯑꯣꯏꯕꯅꯤ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 11ꯒꯤ 12 ꯀꯥꯕꯒꯤ ꯆꯍꯤꯁꯤꯁꯨ ꯄꯩꯁꯥ ꯇꯤꯡꯖꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯆꯟꯕꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯏꯆꯪꯁꯨ ꯆꯪꯈꯤꯗꯕ ꯑꯩꯒꯤ ꯄꯩꯁꯥ ꯁꯦꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯕꯒꯁꯨ ꯑꯣꯏꯕ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯅ 11ꯗꯒꯤꯅ 12 ꯐꯥꯎꯁꯤ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ 12ꯇ ꯉꯁꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯊꯃꯣꯏꯁꯤ ꯆꯔꯥꯡꯅꯩ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯇꯥꯃꯣ ꯏꯆꯥꯅꯨꯄꯤꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕꯤꯗꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯊꯥꯖꯤꯟꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯦ ꯑꯩꯒꯤꯁꯦ ꯑꯉꯥꯡ 3 ꯁꯨꯕ ꯑꯉꯥꯡ 3 ꯁꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡ 3ꯁꯤꯃꯛꯇ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯒꯗꯤ ꯑꯩꯁꯦ ꯄꯩꯁꯥꯗꯨ ꯄꯨꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯑꯀꯤꯕ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯦꯛ ꯃꯊꯪ ꯅꯨꯄꯤ ꯌꯥꯏꯃꯁꯤꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯧꯖꯒꯦ ꯑꯩꯗꯤ ꯑꯗꯨꯒ ꯁꯥꯏꯟꯁ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯀꯟꯅ ꯃꯥ ꯆꯀ꯭ꯔꯤ ꯇꯧꯕꯗꯒꯤ ꯃꯥꯁꯨ ꯑꯩꯗꯤ TGꯗ ꯊꯥꯖꯤꯟꯒꯦꯅ ꯈꯟꯖꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯆꯀ꯭ꯔꯤ ꯇꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯆꯉꯥꯡꯒꯩꯒꯤ ꯑꯗꯩꯗꯨꯗ ꯏꯟꯐꯤꯜ ꯁꯥꯏꯟꯁ ꯑꯦꯀꯥꯗꯃꯤ ꯑꯗꯩꯗꯨꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯇꯝꯃꯤ 12 ꯀ꯭ꯂꯥꯁ ꯇꯧꯔꯤ ꯃꯥꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯥ ꯇꯥꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏ 3 4ꯁꯤꯃꯛ ꯂꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯗꯤ ꯑꯩꯒꯤ ꯑꯩ ꯊꯣꯛꯆꯔꯤꯕ ꯏꯟꯀꯝꯁꯤꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯖꯔꯒꯁꯨ TGꯁꯨ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯁ꯭ꯀꯨꯜꯗꯤ ꯅꯠꯇꯕꯅꯤ나 ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯇꯝꯍꯜꯂꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯀꯩꯗ ꯉꯁꯥꯏꯒꯤ ꯇꯨꯏꯁꯟꯗ ꯈꯔ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯀꯟꯅ ꯃꯁꯥꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯅꯣꯞꯇꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯖꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ TGꯗ ꯆꯪꯍꯟꯕꯤꯕꯅꯤ ꯅꯥꯎꯔꯦꯟꯒꯤ ꯑꯄꯣꯛꯄ ꯕꯕꯥꯒꯤ ꯁꯤꯟꯐꯝꯁꯤ ꯀꯔꯤꯗ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯟꯐꯝꯁꯦ ꯐꯥꯔꯃꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯧ ꯈꯤꯇꯪ ꯎꯖꯕ ꯑꯗꯩ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯈꯔ ꯀꯣꯏꯕ ꯋꯥꯔꯤ ꯐꯥꯎꯕꯀꯣ
ꯉꯥꯅꯨ ꯌꯦꯟ ꯈꯔ ꯂꯣꯏꯕ ꯁꯤ ꯃꯉꯥꯏ ꯁꯤꯗꯒꯤ ꯀꯩ ꯇꯧ ꯏꯆꯥꯒꯤ ꯏꯆꯥꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯄꯨꯡꯐꯝ ꯑꯃꯗꯤ ꯂꯩꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯅꯤꯡꯁꯤꯡꯉꯤ ꯑꯗꯣ ꯅꯤꯡꯁꯤꯡꯕꯁꯦ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯄꯨꯡꯐꯝꯁꯦ ꯍꯟꯗꯛꯃꯛ ꯑꯣꯏ ꯑꯗꯨꯝ ꯍꯟꯗꯛ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯋꯥꯈꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤꯗꯃꯛꯇ ꯅꯠꯇꯕ ꯌꯥꯏꯃꯁꯤꯒꯤꯗ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯕꯅꯤꯅ ꯃꯤꯡ ꯆꯟꯕꯗ ꯑꯦꯗꯃꯤꯁꯟ ꯐꯤ ꯆꯥꯎꯔꯛꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯕꯣꯔꯗꯤꯡꯒꯤ ꯐꯤ ꯃꯣꯏꯒꯤ ꯃꯦꯠꯁ ꯐꯤ ꯆꯥꯎꯁꯜꯂꯛꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯨꯏꯁꯟꯒꯤ ꯐꯤꯁꯦ ꯍꯥꯟꯅ ꯊꯤꯗꯣꯛꯎ ꯍꯥꯏꯖꯜꯂꯛꯄꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯉꯁꯥꯏꯒꯤ ꯊꯥ ꯑꯃ ꯃꯈꯥꯏꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯨꯄꯥ ꯂꯈꯥꯏ ꯑꯃꯅ ꯃꯦꯅꯦꯖ ꯇꯧꯕꯗ ꯀꯣꯟꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯇꯦꯛꯁꯤꯃꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯅ ꯂꯧꯗ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝꯁꯤꯅ ꯄꯣꯛꯄ ꯃꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯃस्या ꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕꯤꯈꯤꯕ ꯂꯩꯒꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯊꯣꯛꯇꯅꯕ ꯀꯔꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯒꯦ ꯑꯗꯨ ꯊꯝꯕꯤꯌꯨꯅꯦ ꯃꯁꯦ ꯑꯩꯒꯤ ꯑꯉꯥꯡ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦꯗ ꯑꯩꯈꯣꯏꯗꯤ ꯂꯧꯃꯤꯅꯤꯅ ꯂꯧ ꯈꯤꯇꯪ ꯎꯔꯒ ꯐꯧ ꯈꯤꯇꯪ ꯍꯩꯖꯔꯒ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯡ ꯆꯟꯕꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯊꯥꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯄꯤꯕ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯉꯁꯥꯏ ꯂꯩꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗꯩꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯧꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯣꯡꯈꯤꯕ ꯇꯥꯏꯕꯗ ꯁꯤꯠꯇꯕ ꯑꯗꯨꯒꯨꯝꯕ ꯄꯦꯔꯠ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯉꯁꯥꯏ ꯁꯣꯝꯗ ꯃꯤꯡ ꯆꯜꯂꯨ ꯍꯥꯏꯖꯜꯂꯛꯄ ꯑꯗꯩ ꯊꯥꯒꯤ ꯐꯤ ꯊꯤꯌꯨ ꯍꯥꯏꯖꯜꯂꯛꯄ ꯑꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯕꯤ ꯖꯥꯕꯤ ꯈꯔꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯧꯁꯤꯅ ꯇꯥꯏꯕꯗ ꯁꯤꯠꯇꯕ ꯃꯃꯜꯅ ꯌꯥꯝꯅ ꯍꯣꯡꯊꯈꯤꯕ ꯄꯦꯔꯠ ꯑꯃꯈꯛ ꯊꯦꯡꯅꯈꯤꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯅ ꯀꯔꯤ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯥꯡꯕꯨꯒ ꯍꯧꯖꯤꯛ ꯈꯨꯠꯊꯣꯛꯅꯗꯅ ꯇꯧꯔꯤꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯤꯇꯪ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯕ ꯈꯛꯁꯤ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃ ꯀꯔꯤ ꯑꯃ ꯈꯤꯇꯪ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ खितंग साइड इनकम मतंग करी तब याबगे अगी इनकम से खितंग चौखलनब यागदगे हना खलक कानसिदा इवन मोरे मक चंग यादब लेदनको अदगी दिमापुर गुवाहाटी मसाई चटप यासलक्तब अदई चुराचांदपुर रोम चंग यासलक्तब सुगुंबगी ngसाई प्रॉब्लम अमदी अदुम ngसाई याम चावना मायोकनजै हाइजे तारे अदु यारगदी मसे अखोय अथुब मतमदा मसमाइना ngसाई खना चैनाबसे लोशन पीखिबगी अपामबा अदुम लेजै हाइतार लांलेन की पोपी ममा की मिंग दो ngसाई बदी हाइजख्रे अमतंग हाइबिरो इसादगे आया सापम प्रेमा लेमा तेमसे उजित करी करी होना बिरगे ayaksu dum ipuroibagi matung illaga magi mathapag ingkang su nomi bidula dum mateng pangjaba aduga angang apikpasing je senaraba imung manung honaba सिगी अंगांगी चांदुपी की रीजन से कमाई फंगे चांदुपी की रीजन से अखोय जे तबा मसा थोकजरुबने चांदुपी जिजु पुरागा अदो कक्सिंग योपा तंग यो फाट्रिंगै अदाय दा हाय तारे मोय मेदाम अमा खंगना फोन तौरपने लांगलेन नंगी रिजल्ट खंबीरबरा हायदनांदा दुदैदा नंग सेकेंड तारे हरपदगी खोय दुम हरावग्रे हरावबसिदा लांगलेनसु दुम हरावरे दुगा आइदी इसाददी उठोक्रे दुगा थमोय याम कप ममा मोयना खोयना इसाजी तुक्की मति वान होनजरखिबो मयामदो माई पाक मिकुपसिदा तारे हाय तारे राव मन हितना हायगत्रा की टाइमिंग से लंबी दे लेबिरिब्रा आउ लंबी दे लेजरी लांगलेन सु यावरि नेबो आउ लांगलेन सु यावरि अदु मरथना लांगलेन अदुगी मतमदुदा रीजन से मैडम हरकु मतमदुदा को सादा फाउ फिल कमाय तोगिगे सादा फावसे ऐसे हांबा एक फाउ ताबा मतमदा यामना नुंगाइबा मजु फावे दुगा ए ऐसे याम थाजदबा मजु फावजाबा अदुगा कपनिंगबसु फावगे तो कोई अनेकी मादा माइना चांदुपीना अनि जो पोजिशन तारकुसे हान इसागिना सोयदन पोजिशन यौरकनी हाने ममा मोइना थाजब लेबिब्रा कमाय तोगिगे
ꯑꯩꯒꯤ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯄꯤꯁꯛ ꯄꯤꯛꯉꯩꯗꯒꯤ ꯃꯀꯣꯛꯇ ꯊꯣꯡꯉꯒꯅꯦꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ ꯃꯥꯅ 11ꯁꯤꯁꯨ ꯂꯥꯟ ꯃꯅꯨꯡꯅꯦꯅ ꯌꯨꯝꯗ ꯂꯩꯕꯅꯦ ꯃꯥꯁꯦ ꯍꯜꯂꯛꯄꯅꯦ ꯄꯤꯖꯤꯗ ꯀꯩꯁꯥꯝꯄꯥꯠꯇ ꯊꯝꯃꯝꯕꯅꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯑꯗ ꯃꯃꯥ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯗ ꯏꯆꯥꯗꯤ ꯃꯀꯣꯛ ꯇꯥꯔꯛꯀꯅꯤ ꯏꯆꯥ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯃꯃꯥ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯁꯦ ꯍꯦꯛꯇ ꯈꯪꯒꯟꯕꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯍꯥꯏꯕꯒ ꯇꯧꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯦꯡꯕꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯈꯩꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯈꯣꯏ ꯇꯤꯖꯤꯒꯤ ꯑꯣꯏꯅ ꯅꯪꯅ ꯐꯥꯁ ꯇꯥꯔꯦꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯩꯅ ꯏꯆꯥ ꯃꯃꯥꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯌꯦ ꯃꯃꯥ ꯆꯨꯝꯃꯦ ꯅꯪꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯃꯥ 11ꯗꯗꯤ ꯃꯥꯁꯦ ꯇꯨꯏꯁꯟ ꯑꯃꯐꯥꯎ ꯇꯧꯍꯟꯗꯦꯕ ꯃꯃꯥ ꯑꯩꯅ ꯇꯨꯏꯁꯟ ꯇꯧꯔꯒ ꯅꯈꯣꯏ ꯄꯩꯁꯥ ꯌꯥꯝ ꯆꯪꯒꯅꯤ ꯄꯋꯥꯏꯑꯦꯕꯀꯣ ꯑꯗꯨ ꯏꯕꯦꯝꯃ ꯅꯪꯗꯤ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗ ꯍꯧꯈ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯋꯥꯏꯗ ꯍꯧꯈꯤꯕꯅꯤꯅ ꯋꯥꯒꯅꯤ ꯏꯪꯂꯤꯁ ꯈꯛꯇꯪꯗꯤ ꯇꯨꯏꯁꯟ ꯇꯧ ꯍꯥꯏꯗꯅ ꯏꯪꯂꯤꯁ ꯈꯛꯇꯪ ꯇꯨꯏꯁꯟ ꯇꯧꯍꯜꯂꯤ ꯀꯩꯁꯥꯝꯄꯥꯠꯇ ꯑꯣꯖꯥ ꯑꯃꯈꯛꯇ ꯑꯗꯨꯒ ꯃꯥꯁꯦ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯃꯥ 11ꯗ ꯁꯕꯖꯦꯛ ꯑꯃꯐꯥꯎꯅ ꯇꯨꯏꯁꯟ ꯇꯧꯈꯤꯗꯦ ꯑꯗꯒꯤ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯈꯣꯡꯒꯤ ꯑꯣꯖꯥ ꯁꯣꯔꯦꯁ ꯅꯣꯡꯏꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯖꯥ ꯁꯣꯔꯦꯁꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯥꯕꯨ ꯀꯧꯁꯟꯕꯤꯔꯒ ꯍꯣꯠꯅꯕꯤꯈꯤꯕꯅꯦ ꯇꯨꯏꯁꯟꯁꯦ ꯇꯧꯍꯟꯕꯤꯈꯤꯕꯅꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯅ 12ꯇꯗꯤ ꯄꯣꯖꯤꯁꯟ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯅꯪ ꯇꯨꯏꯁꯟ ꯇꯧꯗꯅ ꯂꯩꯒꯗꯣꯏꯕ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯄꯨꯔꯥ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯈꯤꯕꯅꯤ ꯁꯥꯔꯒ ꯃꯦꯗꯥꯝꯒꯁꯦ ꯃꯆꯥꯁꯨ ꯌꯥꯎꯖꯗꯦ ꯃꯣꯏ ꯑꯅꯤꯅ ꯃꯆꯥ ꯁꯛ ꯁꯦꯝꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯏꯕ ꯄꯤꯁꯤ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯒꯤ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯄꯒꯤ ꯄꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯗꯨꯅꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤꯕꯨꯗꯤ ꯈꯪꯉꯦ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯀꯔꯤ ꯁꯤꯟꯐꯝꯗ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯦꯟꯒꯤ ꯄꯣꯛꯄ ꯕꯕꯥ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯨ ꯇꯧꯗꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯗꯕ ꯂꯧꯎ ꯁꯤꯡꯎ ꯈꯔ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯏꯆꯥꯕꯨ ꯑꯐꯕ ꯀꯩꯅꯣꯝꯗ ꯁꯦꯝꯕꯤꯔꯛꯑꯀꯥꯟꯁꯤꯗ ꯂꯝꯕꯤ ꯑꯃꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯒ ꯇꯥꯔꯛꯄ ꯀꯥꯏꯁꯦ ꯌꯥꯝꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯏꯆꯥꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯏꯆꯥ ꯃꯔꯤꯅꯦ ꯏꯆꯥ ꯃꯔꯤꯁꯤ ꯂꯥꯡꯂꯦꯟ ꯈꯛ ꯅꯠꯇꯅ ꯏꯆꯥ ꯃꯔꯤꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯧꯗꯥꯡꯁꯦ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯇꯥꯔꯒꯁꯨ ꯂꯧꯕꯤꯕꯁꯦ ꯑꯗꯣ ꯏꯆꯥ ꯃꯔꯤꯁꯤꯒꯤ ꯌꯦꯡꯁꯤꯟꯕꯁꯦ ꯂꯥꯡꯂꯦꯟꯗꯅ ꯍꯦꯟꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯒꯦ ꯏꯆꯥ ꯃꯔꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯁꯟꯖꯩꯌꯦ ꯑꯗꯨꯝ ꯑꯍꯨꯝꯁꯤꯁꯨ ꯂꯣꯏꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯑꯃ ꯌꯥꯏꯃꯗꯨꯁꯨ 80ꯒ 7.6 ꯆꯠꯂꯒ ꯃꯦꯇ꯭ꯔꯤꯛꯇ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯃꯥꯁꯨ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯃꯥꯅ ꯁꯦꯀꯦꯟ ꯇꯥꯈꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥ ꯄꯣꯖꯤꯁꯟ 14 ꯄꯣꯖꯤꯁꯟ ꯐꯪꯈꯤ ꯃꯥꯁꯨ ꯃꯥ ꯁꯦꯀꯦꯟ ꯇꯥꯔꯒ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯂꯣꯏꯅ ꯐꯩ ꯑꯗꯨꯒ ꯑꯉꯥꯡ ꯑꯍꯨꯝ ꯁꯨꯕꯤꯁꯤꯃꯁꯨ ꯍꯧꯖꯤꯛ ꯃꯥ ꯔꯦꯡ ꯑꯗꯨꯝ 5 ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯥꯁꯨ ꯂꯩ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯍꯟꯇꯛ ꯅꯖꯔꯤ ꯀꯥꯔꯤꯁꯦ ꯃꯥꯁꯨ ꯑꯗꯨꯝ 5 ꯆꯠꯂꯛꯑꯦ ꯍꯟꯇꯛ ꯑꯦꯛꯖꯥꯝ ꯑꯍꯥꯟꯕ ꯊꯥꯕꯁꯦ ꯑꯌꯥꯝꯕ ꯃꯈꯣꯏꯁꯤꯡꯁꯦ ꯔꯦꯡꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯜꯂꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅ ꯑꯉꯥꯡ ꯑꯃꯠꯇ ꯃꯤꯁ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯈꯟꯖꯔꯒ ꯏꯁꯣꯔ ꯃꯥꯕꯨꯛꯇꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯁꯤꯃꯛꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯉꯔꯥꯡꯗꯒꯤ ꯍꯥꯏꯖ ꯇꯥꯔꯦ ꯈꯣꯏꯔꯝꯃꯒ ꯑꯩꯅ ꯀꯞꯄꯒ ꯏꯁꯣꯔꯁꯤꯗꯁꯨ ꯅꯤꯖꯔꯛꯈꯤꯕꯅꯦ ꯏꯆꯥꯁꯤꯗꯗꯤ ꯃꯤꯀꯣꯛ ꯊꯣꯡꯍꯟꯕꯤꯔꯛꯎ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯥꯛꯄꯤ ꯑꯃꯇꯗꯤ ꯑꯣꯏꯍꯜꯂꯒ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯗꯤ ꯁꯥꯟꯇꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯅꯤꯖꯔꯛꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯍꯩꯅ ꯑꯣꯏꯕꯁꯨ ꯈꯜꯂꯦ ꯑꯩꯅ ꯉꯁꯤ ꯏꯆꯥꯅ ꯁꯦꯀꯦꯟ ꯇꯥꯔꯛꯏꯁꯦ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯦꯝꯁꯦ ꯑꯩꯈꯣꯏꯒꯤ UPSC ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯇꯧꯅꯦꯅ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯃꯗꯤ ꯑꯄꯣꯛꯄ ꯕꯕꯥꯗꯗꯤ ꯏꯆꯥꯗꯤ ꯁꯤ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕꯤꯕ꯭ꯔꯥ ꯏꯆꯥꯅ ꯄꯥꯝꯕꯤꯔꯤꯁꯤ ꯌꯥꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯊꯝꯕꯤꯔꯣꯅꯦ ꯁꯦꯡꯅ ꯍꯥꯏꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯁꯦ ꯃꯥꯅ UPSCꯕꯨ ꯊꯥꯔꯁꯨ ꯑꯃꯕꯨ ꯊꯥꯔꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯍꯥꯏꯖꯔꯣꯏꯒꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯥꯒꯤ ꯑꯦꯝ ꯑꯦꯟꯗ ꯑꯣꯕꯖꯦꯛꯇꯣ ꯑꯗꯨꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯒꯤ ꯑꯄꯥꯝꯕꯗ ꯑꯣꯏꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯄꯣꯛꯄꯤ ꯃꯥꯒꯤꯗꯤ
ꯑꯩꯍꯥꯛꯀꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯩ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯆꯠꯆꯁꯅꯨ ꯉꯝꯃꯤꯈꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯗ ꯑꯣꯚꯔꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯛꯄꯇ ꯅꯠꯇꯅ ꯁꯔꯀꯥꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯑꯆꯧꯕ ꯃꯥꯏ ꯑꯃ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯕꯤ ꯁꯥꯄꯝ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛꯇꯪ ꯎꯅꯖꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯁꯤꯡ ꯃꯥꯏꯀꯩꯗꯁꯨ ꯋꯥꯈꯜ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯏꯁꯥꯅ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯄꯨꯝꯅꯃꯛ ꯐꯪꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Thank you.